Lansi Pak Loiroidouri Pawasi Paunilkhon Pausegi editorial kalamdagi lokhatjabane Haujik thokliba kuki narco terroristsingna mitei furupta landariba asi Pak Loigani haibasi thajaba ngamde kuki narco terroristsing asina aphaba makhalgi khulai laisinduna mitei da landana bahonaba leptre mitei micham miyamda landaduna micham hanana bahonariba terrorist ki thabak asida center laingang na khangna khangjinadana leiba asina Lansi sangdokna bagi maram ama oire thokliba Lansi mamang sahi 2023 gi May 3 dagi hojik phauba sanglaba sahi ama makhai asida miyoi kaya gi punsi loikhre miyoi kaya amana lanjena duna relief camp kaya da sangjafam lawduna wana langi saitheng khangduna leire laingak ama leiri haibagi wahan thok leibagi mami ita taba udre laingak sinasu center laingak ta kari tawraga Lansi loisina batakna bagi mami ita taba ude kuki narco terroristing na makhoina taliba tongan balaingak ama leinaba changsilliba khongjang asida center laingak na saugatpagi mami ama su tare amaromda Lansi loisin gi hairabade center laingak na laina nongmada hekta loisilhanba ngamgani haina akhang hai kaya na su matpina balaikhre lairiba phiba masida Manipur gi praja miyam amatana India gi prime minister Narendra Modi amadi union home minister Amit Shah bu Manipur gi dama kari sukhande haiduna Penda bagi kholau kaya lauba leptre tampaki lamda lan asi loisin bina ba hauba ihau kaya dana thingba duga kuki from na hauba ihau dana kari su tawdaba pumna magna khange masidagi penda bagi kholau kaya laubagi khongjang kaya miyamna sangsilakba lepa leitre adubu tabi gadaba India laingang na tabi drabada sakti amata yaudraba mamingtagi leiba Manipur laingang na di karibu tawgane asigumba kaya sidagi miyamgi ihau toina thokpa tabane Natrabade Manipur kari oirakani tamba ngamba natte